पक्षदेंपम ओइबमर ओइब पाउ खरा अपडेट तौजरी नॉर्थ कोरिया न समुद्रदा बैलिस्टिक मिसाइल कापदुना चांगिंग पांगथोखरे नॉर्थ कोरिया न नोंगपोक थंगबा समुद्रदा शॉर्ट रेंज बैलिस्टिक मिसाइल कापदुना चांगिंग पांगथोखरे अन साउथ कोरियन मिलिटरी की भाइगेदगी पांगथोखले यूएस न मखोगी खोंगबु ओइना चटमिनरिब साउथ कोरिया अमदी जापान दा सिक्योरिटी की कमिटमेंट पिखिबगी पाखुम मोइना नॉर्थ कोरिया न बैलिस्टिक मिसाइल अदु कापदुना चांगिंग पांगथोरखिबने साउथ कोरिया की मिलिटरी नसु नॉर्थ ईस्टर्न कोस्टल वॉन्सन एरिया दगी मिसाइल लॉन्च तौरखिबदो डिटेक्ट तौखी अन साउथ कोरिया की जॉइंट चीफ ऑफ स्टाफ की मैकेदगी पीखिबा स्टेटमेंट अमदा पल्ले साउथ कोरिया न नॉर्थ कोरिया द मसिगी सर्वेलेंस की सांग हेंगदहनबगा लोइना यूनाइटेड स्टेट्स का कोऑर्डिनेशन तौरगा मिलिटरी की ओइना सेक्शन तौरग लौखलगा सेम सादुना लैखरबने हौखिबा नबे निपानी की मतम मसिगी मनंगदा नॉर्थ कोरिया न अहानबा बैलिस्टिक मिसाइल अदु कापलाखिबगा लोइना हंदकी था खरा की मतम असिदा नॉर्थ कोरिया न सांगें क्या पांगथोकदुना लागले नॉर्थ कोरिया न ममांगी मतमदा फोंगथोकिबा वफम अमदा मखोइना सथकिबा सांगेंसिंग अदुगे मनुंगदा साउथ कोरिया अमदी यूएस न टारगेट तौदुना न्यूक्लियर अटैक तौबगी थौंगसिंग यावरे एक्सपर्ट्स न फोंगथोकिबा वरोल मतुंग इनदी नॉर्थ कोरिया न मखोइगी न्यूक्लियर की तौबा ngambagi sakti asi hengathalaga rival singa mungnabada sothadana sem sadun leiba pamle नॉर्थ कोरिया की फॉरेन मिनिस्टर चोई सन हियूना सक्सिन वारोल पीरदुना हाइकिबदा हंदकदा यूएस साउथ कोरिया जापान समिट अमा पांगथोकिबा अदुना नॉर्थ कोरिया न कोरियन पेनिनसुला असिदा तंबंगमदबा मौंगदा उंखनबगी थवंगसिंग हेंगदहनगनि हाइबसिने यूएस की प्रेसिडेंट जो बाइडेन न साउथ कोरिया अमरी जापानीज काउंटरपार्ट कंबोडिया दा रेजिडेंट गैदरिंग की साइडलाइंस दा थाईलैंड तरेन समिट अमा पांगथोकिबा अदुगी पाखुम मोइना चोईगी स्टेटमेंट असी पीखिबने लोचिंगबा होम असिना फुना पीखिबा स्टेटमेंट अमददी नॉर्थ कोरिया ना मिसाइल चांगे पांगथोकिबा अमदी डिटरेंस की मपांगल कांखननबा पुना होनमिना बदा यानबा पुरखिबदो नॉर्थ कोरिया की मेकेदगी अकनबा मौंदा कंडेम तौरिबने यूएस की मेकेदगी सुमखोगी खोंगबु ओइना जटमिनरिबा साउथ कोरिया अमदी जापान बो न्यूक्लियर आर्म यावना करिगुंबा अटैक साथरपा मतमदा ngathoknanabagi chapchaba कमिटमेंट अमा पीखराबने म्यांमार की मिलिटरी जुंटा न यूके की एक्स डिप्लोमेट जाना प्रिजनर लिसिंग तरुक धालोगा दौरे म्यांमार की मिलिटरी जुंटा न यूके की एम्बेसडर बेकी बॉमैन जर्नलिस्ट तोलू कोवोता अमदी इकोनॉमिक सेंटरनल जाना प्रिजनर लिसिंग तरुक म्यांमार के नेशनल डेटा एमनेस्टी पीतुना थादोखरे अन ऑफिशियल रिपोर्ट अमगी मतोंगिना फोंगदोगले म्यांमार की मिलिटरी जुंटा न ममंग चाइगी फेब्रुआरी थादा ओंग सान चू की डेमोक्रेटिक गवर्नमेंट बो मफम सिंथुराबा मतुंग लेबाग असिदा लेबा मियोय लिसिंग तरागा दरुक हेना फागतखे म्यांमार मिलिटरी जुंटाना कु चथकिबगी तहोंग अदु यानिंगदबो लदना प्रोटेस्ट तबगी खोंजंग संगचिलखिबगा रेजिस्टेंस की मूवमेंटसु लाखरबने म्यांमार की मिलिटरी जुंटाना थादोखरबा प्रिजनर सिंह अदुगी मनुंगदा नेशनल लीग फॉर डेमोक्रेसी की स्पोक्समैन ओरंबा मायो नाउन अमदी प्रो डेमोक्रेसी एक्टिविस्ट माया आई ओरी माया आइन जेल की मपादा महापो थादोरप ngaiduna lairiba miyam da phangdokhibada म्यांमार की मियाम ना अमुकना महाका पुंजब फंगजब असि हनिहाय लेतना अफिनबा बोगे ओंग सान सू ची की क्लोज एडमदी मिनिस्टर ओरिबा केउटेन सु थादोरखिबा सिंग अदोगी मनुंगदा यावरे ngasi म्यांमार की मिलिटरी जुंताना थादोरखरबा फॉरेनर सिंग अदोगी मनुंगदा म्यांमार यूके की एनबॉय ओरंबा बिस बॉमेन यावरे इंग्लिशिंग अनि अनि अमदी लिसिंग अनि तरुकी मतमदा महाक म्यांमार दा एनबॉय ओइदुना लेरमखिबने महाक पागत की मतम अदुदा यांगकोन दा बेस तौवा म्यांमार सेंटर फॉर रेस्पॉन्सिबल बिजनेस MCRV दा चलाइदुना लेरिंग मतमदने म्यांमार की लोन निंगथिजना ngang बॉमेन म्यांमार की स्मॉल इंटरनेशनल कम्युनिटी की मेंबर अमसु ओय महाकी मपुरबा 10 लिंसु पॉलिटिकल प्रिजनर ओरिबनी महाक थादोरपगी लिस्ट अदुदी यावरे सान स्टेट लेबा युमदा मतै मनाउन हलकपा मतमदा फाखिबने म्यांमार की मिलिटरी अथॉरिटी नदी मखोय नि की मतक तोंगान तोंगान बा एड्रेस ता लेसिंदुना रजिस्टर तौदे हाइना चार्ज तौरे मखोय नि की मतक पालेबा केस असि इमिग्रेशन ऑफिस की हेना चावबा मरालने म्यांमार ददी फॉरेनर्स की मतक वर्ल्ड वीजा चथबा हाबसी तांगना थोगे इंग्लिशिंग अनि कुनगा मथोगी फेब्रुआरी थादा म्यांमार की मिलिटरी जुंटा न कु चथाखरबा मतुंग तरकपदा मियोचा क्या अमा फजना थमखि मखोयसिंग अदुगी मरकता ममांगी मतमदा मपनसिदा जेदा लेरखिदबा मि क्या अमसु यावरी अन एमनेस्टी इंटरनेशनल ऑस्ट्रेलिया एमपे की डायरेक्टर टीम ओ कोनर फोंगदोखे ईरान दा नुमिदांग खुदिंगी प्रोटेस्ट लेप्ट्री मियोय 15 नोंमैना कापतना हारख्रे
Iran da sayang mapan chukna na bidang kutingi parks na protest sa tharak bagaloy na tongan-tongan pa tawdok da security force singi members sing amasung sahi mapan ginapamasa amajaw na miyoy tara mga nangway na kapto na harkre. Kumzali sing ani taraga mapan gi miyam gi ihugi kumon namit yum sakas namit ta motorcycle ani da lakba lanho bas na Iran gi khatang ba city Egypt Hazesta da laiba shopping center amada miyoy taret harkre and state news agency sing na phangdoke. Atumo na protesters sing nadi Bazis Malaysia force ke members na mathong maram khangthana misam singda target tawdana nangmai kapdage mabagaloi na karatung liver sahima bandang hariba nupamasa ama yauna miyoi kya halibani ana phangdok nage State News Agency singna hari madudi sikiba singi manungda volunteer Bazis patrolman ani yauri miyumafan edik adu asoga pandangke tongan ba nangmai kapagi tawdok amada Ispahan area da security force singi miyoi sing yauna makata na miyoi mga nangmai na kaptan harke Kurdistan da sikiba kaya tharaga numidang atheng badu da sikiba migi masing puna taraga mga ni ana report kaya da panke Internal Iranian News Agency singna government gi wafam sakwa laduna masakang daba anti-forcing natagna Islamic State laraw basin na nangmay gi attack sing adu sa thagibani ana report dawke tawigi masung tawdok sing adu howa miyoy kana kulai faida ba civilian sing dasu target dawke ana claim dawke Kwaidagi nopo forest sing gi manungda sikiba migi apun bamasing sahum nifuga defense horia ana human rights Agency Aranana Aire Guardian ki report matung ina yamrabada Iran ki city ahumda seminary sing mai thaki government news agency sing na hari matudi miya sing adu miyang ki port sing khulai phaiba lalau olakpagi khudam changdam oiram bayai nongwai na fandu sikhi basing gi haksang sing da yawrom debat nongwai maru sing investigation sa tharagani hauji port sing adu Iran bo Syria Nigeria tawnar bhona ba amati public order fail oibagi Tabak sini anda government na yetpa yana na bagi asoba propaganda gi lan ama sa tharak labaya aire G20 summit da China ki president Xi Jinping na Trudeau bo saikre Canada ki official sina mamangi mefam amagi akupasing share tawkiba tungda lebak sigi prime minister Justin Trudeau bo China ki president Xi Jinping na chawra saikre aire Indonesia ki Bali da loisin kiba G20 summit da media full na record tawkiba clip amada khorang khoisang na raba sina Canada gi Prime Minister bo haifet nakal da sing tokla lu sing ba ani ki marakta mamang da sana ki awari ki aku pasing media da kangan ki bahasi yamla som de hai ki thawang aduna Trudeau ki efforts ta pusel seng bagi mathaw wale habagi engage Chinese lu sing ba asina phi ki aina Guardian report ama da haire translator amagi kutang da sina Trudeau na hai ki madudi aikoina khana ki ba punambak paper da likoikre masi yamnan atai chadaba thawong ni lusing ba ani wari sana pada asumna sa tharamba si chumdaba thawong amani anama nama kata ge mamang di G20 summit ki na koina na mamang da wari sana ki pada Trudeau na bahagi lebak ta China na kuthing jen bagi thawong jeng kan na sa tharakli handa Chinese leader asida kagan ki ba gi patang am government source na break taw bada brief da bada pan ki ba matung da khomthang asi lakpane amarom da si ki translator aduna ngagli badu lefan duna Trudeau na hai ki Madudi Canada na aikoina ayat apan Canada da aikoina ayat apan jawdana lagthop lagoiba lehendana wari ifong pong na sana bagi sanabi asida thajai makata na aikoina asigamba dialogue ta thajaba dhamki gani Xi Jinping na Trudeau da lepak anina amaga thajana bagi condition sing ahana sem kadabani haike ngasi India ki anba private sector na semgatpa rocket launch tawragani Lebak asigi ahanba private sector na semgatwa rocket Bikram S asi hayang Indian Space Research Organization ISRO na senaidagi kilometer samaga tara mga lapna leiba Sri Harikota da leiba ISRO gi spaceport dagi launch tawragani masina India gi space program amari atia magoida anoba thawang am oiragani sahi mari suraba startup Skyroot Aerospace asigi damak sem chaba loire masina stena salaiba ISRO na sahi kya lebak asigi Space industry da tabak dorpagi manungda Bikram S rocket asi private sector da han point launch taw kadabani Skyroot Aerospace asina India da hanba private koina Indian space program da ayharopani masi hanba da English ani kunda center na private player kya hangdokra ba matungda masigi lambi asida mai fakna sangsilagi bani hanba Bikram S rocket asi hayang epung taraga mathoi makai ta bada launch taw gani masi November tara manga dagi atia makoida license nongphai thang da matam yang tu na lakhi bani Bikram S asi Sati Dhawan Space Center dagi kilometer marfuga mathoi wang na launch taw gani launch vehicle asigi ming asi Indian Space Program gi father laikitraba Bikram Sarabhaida kathok tuna thon bani Pranamba awwa haina ming thon ba mission asina payload hum pukat kani masida
domestic ani amasung foreign gi ama yaugane. Mr. Mida taruk wangba rocket asi malem gi ahanba composite rocket singi manungda amani masna 3D printed solid thruster singni hana Skyroot functionary amana haike. India ki space regulator IN space asina ngarang Skyroot ki Bikram S sub orbital vehicle launch tawna da bagi aba pi khrabane. India the private sector na rocket ama launch tawna da bagi ahanba Indian company waiba ngamba gi damak Skyroot Point National Space Promotion and Authorized Center ki chairman Pawan Gwangka na haike. Bikram S sub orbital flight asina sena the best of startup space case Andhra Pradesh the best of in space tech amasung Armenian Bazung Q Space Research Lab hariba pilot pukhat khigane. Poland misal pokai ki adu Ukraine na misfire tawdagini ana west na phongdorakli kimna yaning da ulagre. Russia na Ukraine ki matakta lancha dargliba asigi matangda western gi lusingba sina yamna ingna tapna khudong thiba kaya thorakpa yabagi akiba lei aibo wafum phongdorakpa ga loinana. Yumsakachan numita Poland misal pokai ki adu Ukraine na misfire tawdagi thokpa thawthokni ana phongdorakre. Awafum asigi meuta givna akan mamongda yaning da phongdokpaga loidana Ukraine na anti-aircraft kapa aduda oina maral sirakre. Ukraine gi lusingba vi Zelensky na kudombi thiladuna thawthokadu Russia na thogan bani ana akan bawafam phongdorakrapaso United States amadi NATO gi members na war sona pirakpa overall sing atuba support tawraduna kahena amanga ta thogan bangamba misaladu tasinabak Ukraine na kaplakpani abigi chawno othopal laire abawafam phongdorakre NATO gi member wariba Poland gi village amada aukibal efak pokpagi ahingda kaplakhiba misal aduna mapamadu gi mio ani hatkibani mapamadusu Ukraine gi ngangkai wariba Poland gi sarukta kapsalakibani Russia na sataki mass bombardment zing adudi western countries na back tawriba Ukraine gi misam miyam na leiriba civilian infrastructure sing da atam na bomb thadaduna abangata thogan na basin gi bane maramadu uda warso amri NATO gi members na phongtorakli badi Poland da pokai ki misal ani adu Ukraine gi air defense misal na Russia gi barrage ama intercept tawna na bhona bada kapada gi thoki ba thawdok ni haire thoki ba thawdok adu gi maral punamak Moscow da season ban auzik lebak ani ki barakta asoba conflict sing thorak bahure White House lagi thorak pa pau amada thokiba thawdokadu karisu nataba amagum khallabasu marak asida chanainaba amadi thokle Poland gi preliminary assessment amada asigum laba laibak thiba thawdok asigi daita pomba Russia na pugadabani ana phongdorakre tanjachna Ukraine gi President Zelensky na phongdorakpada kapkhiba misan singadu Ukraine gi habigi sabsaba praman leite hauji thokiba thawdok adugi matangda chapchana thijna badiman tawratuna hai Bakai ki pamapam adu changchinduna data punba khomjin gadabani ambadi project start adu lakutuna kumna yangsin mathautai haire Zelensky na makata na haiki bada kap ki misal adu Ukraine gi nate habasida chingnaningai ambada leite misal adu Russia gi soidana oigani habasi mahaki thajabane masi mahaki military sina pirapa report amagi matungina haibani thawdo asi thokraba matungda Ukraine da yamna chawna yanadabagi wafam kaya phongtokna bahura Ngarangim sakaisan amita Ukraine gi President Duda na phongdokibada project style adu Ukraine gi air defense tagi kapu oigani madu Soviet Iran gi matam tagi Ukraine da larakhiba misalni hana phongdorakre Miyoi chani marfudra nifan sigiba Malaysia gi flight kap thagiba do Russian misal nadi kona miyoi hungi maral phangre Angang marfu amasung crew member tarap mga yaw na punna miyoi chani marfu dranifan tongkiba Malaysia Airlines flight MI-17 adu lisingani taraga marigi Julai taraga tarida kap takibado Russia saba misan amani anangasi Dutch court amana high crime sung thawdok adu gamari leinaba court asina miyo maral fangre flight adu kap tabada makuni yawki abigidamak maral siriba Russia gamari leinaba miyo marigi case aduge wailadu court aduna lauthoge masada senariba mi mari adudi Russian 3 Igor Girkin Sergei Davansky amasung Oleg Pulato amasung Ukrainian Leonid Karchenkone Masa yautuna well kiba adu Russian ani amasung Ukrainian amakona maral fangki amasung zelgi serafiki amzuba Russian Leonid Karchenko di maral fangdabadagi thadokre presiding judge Hendrik Steinwest na haiki Malaysian Airline flight MI-17 adu nongbok tangba Ukraine gi agriculture and field amadagi kablakiba bag missile amna kap thakibani ana lawe bag missile asi Russia na sabane Nongpok tangba Ukraine da Donetsk People's Republic hariba Separatist region adu matam maduda Russia na mapungfana control tawi ana court asina thajai ana judge aduna haike
Prosecutor-singna miyup mari adu loidambak mapal chesubagi jarak pinanaba taksenke hauzik afil ama thangkatnanaba makhoi chayolani gi matam lai makhoi amata court masala akide compensation oina jamtrabada euro million taraga taruk pinanaba court aduna miyoi ahum aduda khananke flight adu Amsterdam dagi Kuala Lumpur damna pairakibani maduda tongkibasing adu leibak taraga ni thoironggi miyoi ni adubo samaga marhutra hundoidi datsne Russia na nahurana misal strike torokpada Ukraine gi gas plant amangata thogle Poland misal pokai ki wa Ukraine da maral siba yaroi Zelensky Russia na Ukraine da landa wa hek horakiba dagi khwaida gi sathi ba mongda misal strike satar ki bada Ukraine gi gas plant da amangata thogle an official report amagi batungina phongdogle Russia na misal strike satar ki bada amangata thoglaba gas plant adu marwena gas puthopagi facility ne Masih sumatak misal factory amaso amangata thokre sadharaki ba attack atuda Ukraine gi miyoi mari sikre hadaki sail khara gi madam asida Russia na Ukraine gi lan asida maithi ba nanglaba matung tarakpada Ukraine gi marwi ba energy infrastructure singda target tawtana attack chathabagi thawng engkalakle ngasi sadaki ba attack asigi matangda Russia gi maike dagidi karigumba comment amada piraktre Zaporizhia regime da leiba residential building da misan strike chatharaki bagi thawdokda miyoi mari di sire ana president office dagi Pikiba overall amagi matung ina phangtokle Ukraine gi khwadagi chawwa city singi manungda ama oiriba Dnipro dasu Russia missile attack sathaki ana resident head ki maike dagi phangtokre sadhargi attack atuda industrial facility ama amangata thokiba galoidana miyoi tara gamari asoka pannangke Prime Minister na makata na haikibada city gi Pivden Mass factory da bomb thathabadagi amangata thokle Hariba factory asida misal sawa amade atai atokpa langi kulai sabada susinai Nikopol city dasu Russia na kablakiba misal humbuda tasalaki masina infrastructure singda amangata thon bagaloina da yum kya mai phangdabadagi awabu mayuk nalle Odisha amade Kharkiv region da leiriba infrastructure kya madasu target tawrakibada miyoi am asoka pannang ki hare Ukraine ki capital Kiev mafum ase yarret sa tharakpadagi silent kongke Local Air Defense nasu atomo tamda action lakutuna military authority singi maike dagi cruise missile ani amade Iran nasawa drone ani kathare abagi report dauke Lavi prison gi head na phongdor ki bada air defense mapamatu da operate tawri abadu khudaki oina confirmation da khudaki oina di tawbangamde ngasi Russia na missile attack sa tharakiba adogi pakum oina president office ki henadi Russia bo Ukraine da khud halan na bo honare ana sumaral seki Russia na sa taragli bathong asi yamna na tai chadaba mani hare Ukraine na su air raid ki alert oi na laiki masi marwai na laibak popon bita Russia na Pakistan na attack sa thagraba matung tarakpada migup na humsing na lairi Ukraine da Russia na masing jablaba long range missile sing sinaduna akan bamong da attack tawke lana si aukiba matung da khwaidagi akan bamong da Russia na missile attack sa thagibane laibak popon miki na bidang waram da Ukraine ga taina po foreign gi press amada rocket tasin ki badagi Thawdokda miyo NSC ki badagi lana si pakthok sakthora abagi nungnang pa laikibane Adaba misaladu han badadi Russia na kablak po waigani ana panaram badagi investigation sa tharapa matungda Ukraine na air defense system misal S300 kapki badagi Poland gi lamkai lana tasilakpa thengna rakibane Markasda Ukraine ki president Volodymyr Zelensky na di Poland gi village amada misal pokhai tuna miyo ani sike bagi thawdok do Ukraine da maral thangjin biyaroi hana phangdokre Aroibada content sing asiki marui ba pau khara asiba pau damjariba Manipur local news YouTube channel asidagi yang beriba punamak padaga sari channel isna domda kanarabadi subscribe tawi business subscribe tawi ramoloinana like and share tawu sukawi kanuk namak po amakhanna thaga sari